Welcome to this channel. Ngasigi episode sida afawba lairik ama khakki matangda sum introduce to pami. Masigi lairik ase khoigi laisu haiba kaya na laiduna param lagani makoi gi life ta masibu use toram lagani thaje adubu masi atai misu laisu haiba mi singna soidana papam thoki maramdi masigi lairik asina ekhoi gi life ka related journey de amda kana pi dori maramdi ꯑꯩꯈꯣꯏ ꯁꯦ ꯄꯨꯟꯁꯤꯗ ꯁꯦꯟ ꯊꯨꯝ ꯇꯥꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯁꯦꯛꯇꯔ ꯑꯃꯅꯤ ꯑꯗꯨꯕꯨ ꯁꯦꯟ ꯇꯥꯜꯂꯒꯇ ꯌꯥꯗꯦ ꯁꯦꯟ ꯑꯁꯦ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯌꯣꯛꯀꯅꯤ ꯀꯔꯝꯍꯥꯏꯅ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯒꯅꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛ ꯏꯁꯥꯒꯤ ꯕꯦꯡꯛ ꯕꯦꯂꯦꯟꯁ ꯆꯥꯎꯍꯟꯗꯨꯅ ꯊꯝꯕꯗꯤ ꯋꯥꯏ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯊꯝꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯇꯥꯛꯄ ꯂꯥꯏꯔꯤꯛꯅꯤ ꯗ ꯔꯤꯆꯦꯁ ꯃꯦꯟ ꯏꯟ ꯕꯦꯕꯤꯂꯣꯟ ꯍꯥꯏꯁꯦ ꯊꯣꯏꯅ ꯆꯥꯎꯕ ꯂꯥꯏꯔꯤꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯋꯥꯔꯜ ꯋꯥꯏꯗꯇ ꯃꯃꯤꯡ ꯂꯩꯕ ꯕꯦꯁ ꯁꯦꯂꯤꯡꯅꯤ ꯃꯤꯂꯤꯌꯟ ꯂꯥꯏꯔꯤꯛ ꯌꯣꯟꯈ꯭ꯔꯕ ꯑꯗꯨꯒ ꯔꯣꯁ ꯑꯦꯁꯀ꯭ꯂꯤꯁꯟ ꯀꯧꯕ ꯅꯤꯄꯥ ꯑꯃꯅ 1926 ꯑꯗꯨꯋꯥꯏꯗ ꯏꯈꯤꯕꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯁꯦ 1926 ꯑꯗꯨꯋꯥꯏꯗ ꯐꯣꯡꯈꯤ ꯑꯗꯨꯒ ꯑꯃꯦꯔꯤꯀꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛꯁꯤꯡꯗꯗꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯁꯦ ꯌꯥꯝꯅ ꯐꯖꯅ ꯅꯩꯅꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗ ꯅꯩꯅꯕꯁꯨ ꯍꯧꯔꯦ ꯕꯦꯕꯤꯂꯣꯟ ꯍꯥꯏꯁꯤ ꯌꯥꯝ ꯆꯥꯎꯈꯠꯂꯝꯕ ꯃꯦꯁꯣꯄꯣꯇꯦꯃꯤꯌꯥ ꯁꯩꯕꯇꯥꯒꯤ ꯀꯥꯡꯂꯨꯞꯅ ꯄꯥꯜꯂꯝꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛꯅꯤ ꯍꯧꯖꯤꯛꯇ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯥꯛꯀꯤ ꯁꯤꯇꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨ ꯕꯦꯕꯤꯂꯣꯟꯁꯤꯗ ꯑꯆꯧ ꯑꯆꯧꯕ ꯅꯤꯡꯊꯧ ꯌꯥꯝꯅ ꯄꯥꯟꯈꯤ ꯅꯤꯝꯔꯣꯗꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯛꯇꯕ ꯅꯤꯡꯊꯧꯒꯤ ꯃꯔꯛꯇ ꯆꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯕꯨꯀꯠ ꯅꯖꯔ ꯀꯥꯏꯅ ꯑꯗꯨꯗꯤ ꯁꯥꯏꯔꯥꯁ ꯗ ꯒ꯭ꯔꯦꯠ ꯀꯥꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯆꯧ ꯑꯆꯧꯕ ꯅꯤꯡꯊꯧ ꯄꯥꯟꯈꯤ ꯄ꯭ꯔꯤꯊꯤꯕꯤ ꯖꯣꯏ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯕ ꯅꯤꯡꯊꯧ ꯀꯌꯥ ꯂꯩꯈꯤ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯝꯕ ꯄ꯭ꯔꯤꯊꯤꯕꯤꯅ ꯆꯥꯎꯈꯠꯇ꯭ꯔꯤꯉꯩ ꯃꯈꯣꯏꯅ ꯍꯦꯟꯅ ꯆꯥꯎꯈꯠꯂꯝꯕ ꯑꯗꯨꯒ ꯕꯦꯕꯤꯂꯣꯟꯁꯤꯗ ꯑꯆꯧ ꯑꯆꯧꯕ ꯋꯥꯔꯤ ꯑꯉꯛꯄ ꯋꯥꯔꯤ ꯀꯌꯥ ꯂꯩꯈ꯭ꯔꯤ ꯗ ꯇꯨ ꯑꯦꯟꯖꯦꯜꯁꯀꯤ ꯋꯥꯔꯤꯒ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯀꯁꯦ ꯃꯗꯨꯗꯒꯤ ꯍꯧꯔꯛꯄ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯌꯥꯝꯅ ꯂꯩꯔꯤ ꯗ ꯔꯤꯆꯦꯁ ꯃꯦꯟ ꯏꯟ ꯕꯦꯕꯤꯂꯣꯟ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯕꯤꯂꯣꯟꯗ ꯁꯤꯖꯤꯟꯅꯔꯝꯕ ꯍꯥꯟꯅ ꯃꯈꯣꯏꯒꯤ ꯄꯦꯔꯦꯕꯜꯁ ꯂꯥꯏꯔꯤꯛ ꯀꯌꯥ ꯏꯕ ꯄꯦꯔꯦꯕꯜꯁ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯒ꯭ꯌꯥꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯦ ꯁꯩꯔꯦꯡꯒꯤ ꯃꯑꯣꯡꯗ ꯏꯔꯝꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛ ꯀꯌꯥꯗꯒꯤ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯑꯁꯤꯅ ꯄꯨꯊꯣꯔꯛꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯡꯁꯦ ꯇꯥꯛꯇꯨꯅ ꯃꯌꯥꯝꯗ ꯈꯪꯍꯟꯕꯅꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯇꯣꯇꯦꯜ 144 ꯄꯦꯖꯃꯨꯛꯀꯤ ꯂꯥꯏꯔꯤꯛꯅꯤ ꯌꯥꯝꯅ ꯄꯦꯖ ꯃꯌꯥꯝ ꯑꯗꯨ ꯄꯥꯔꯨꯕꯒꯤ ꯗꯔꯀꯥꯔ ꯆꯠꯂꯨꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯃꯗꯨ ꯌꯥꯎꯔꯤꯕ ꯃꯦꯟ ꯄꯣꯏꯟꯁꯤꯡꯗꯨꯅꯤ ꯀꯅꯥꯒꯨꯝꯕꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯩꯔꯒ ꯄꯥꯒꯦ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯌꯥꯏ ꯃꯗꯨ ꯌꯥꯝꯅ ꯂꯨꯄꯥ 100ꯒꯤ ꯃꯅꯨꯡꯗ ꯄꯤꯕ ꯂꯥꯏꯔꯤꯛꯅꯤ ꯃꯗꯨꯒꯤ ꯂꯤꯡꯛ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯄꯤꯖꯒꯦ ꯃꯗꯨꯗ ꯆꯠꯂꯒ ꯑꯗꯨꯝ ꯑꯦꯃꯥꯖꯣꯟꯗꯒꯤ ꯂꯧꯕ ꯌꯥꯏ ꯔꯤꯆꯦꯁ ꯃꯦꯟ ꯏꯟ ꯕꯦꯕꯤꯂꯣꯟ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯦ ꯑꯥꯔꯀꯥꯠ ꯀꯧꯕ ꯃꯤ ꯑꯃꯅ ꯍꯤꯔꯣꯅꯤ ꯑꯥꯔꯀꯥꯠ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯁꯥꯊꯤꯅ ꯀꯔꯥ ꯈꯨꯟꯕ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯟ ꯊꯨꯝ ꯑꯩꯈꯣꯏꯒꯤ ꯃꯅꯥꯏ ꯃꯁꯟ ꯑꯃꯠꯇ ꯋꯥꯠꯇꯕ ꯑꯗꯨꯒ ꯃꯤ ꯄꯤꯖ ꯄꯤꯊꯛꯁꯨ ꯇꯧꯕ ꯂꯥꯏꯔ ꯅꯪꯁꯤ ꯌꯦꯡꯕ ꯑꯗꯨꯒ ꯑꯃꯠꯇ ꯋꯥꯠꯇꯕ ꯃꯁꯥꯁꯨ ꯆꯥꯕ ꯊꯛꯄꯗ ꯀꯔꯤꯃꯠꯇ ꯂꯤꯛꯁꯟꯗꯕ ꯑꯗꯨꯒ ꯁꯦꯠ ꯆꯥꯕꯗ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯄꯩꯁꯥꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯍꯦꯟꯒꯠꯄ ꯋꯥꯠꯄ ꯄꯥꯕ ꯍꯥꯏꯕꯁꯤ ꯂꯩꯇꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯤꯁꯤꯡꯁꯤꯅ ꯉꯛꯅꯔꯝꯃꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯥꯔꯀꯥꯠꯇ ꯃꯥꯒꯤ ꯄꯩꯁꯥꯁꯦ ꯀꯥꯏꯗꯒꯤꯅꯣ ꯁꯤ ꯑꯃ ꯂꯥꯛꯂꯤꯁꯦ ꯃꯉꯣꯟꯗ ꯄꯤꯅꯕꯒ ꯂꯩꯔꯕ꯭ꯔꯥ ꯃꯉꯣꯟꯗ ꯀꯔꯤ ꯇꯦꯛꯅꯤꯛꯅೋ ꯃꯥꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯤꯕꯁꯦ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯦꯟ ꯊꯨꯝ ꯄꯥꯏꯔꯤꯕ ꯑꯗꯨꯒ ꯂꯣꯏꯕ ꯂꯩꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯁꯛꯁꯦꯁ ꯑꯣꯏꯔꯤꯕ ꯃꯁꯤꯒꯤ ꯁꯣꯏꯗꯅ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯄꯣꯠ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯈꯤꯕ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯈꯔꯅ ꯈꯜꯂꯤ ꯑꯥꯔꯀꯥꯠꯁꯦ ꯑꯩꯈꯣꯏꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯟꯅꯈꯤꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯨꯔꯤ ꯅꯣꯝꯂꯤ ꯆꯥꯔꯤ ꯑꯩꯈꯣꯏꯗꯗꯤ ꯄꯩꯁꯥ ꯃꯥꯅ ꯄꯥꯏꯔ ꯁꯨꯝ ꯄꯥꯏꯕ ꯉꯝꯗꯦ ꯑꯗꯨ ꯃꯉꯣꯟꯗ ꯀꯔꯤꯅꯣ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯈꯪꯗ ꯌꯥꯗꯦ ꯈꯟꯅ ꯅꯣꯡꯃ ꯑꯥꯔꯀꯥꯠꯀꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤꯁꯦ ꯆꯠꯈꯤꯕꯅꯤ ꯑꯥꯔꯀꯥꯠꯀꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯆꯠꯂꯦ ꯑꯗꯨꯒ ꯍꯪꯉꯦ ꯑꯥꯔꯀꯥꯠ ꯚꯥꯏ ꯅꯪꯗꯤ ꯑꯩꯈꯣꯏꯒ ꯀꯥꯃꯤꯟꯅꯔꯛꯄꯅꯤꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯔꯤ ꯅꯣꯝꯂꯤꯁꯤ ꯇꯅꯤꯁꯨ ꯅꯪꯅ ꯁꯨꯔꯤꯕ ꯑꯗꯨ ꯅꯪꯅ ꯍꯦꯟꯅ ꯄꯩꯁꯥ ꯂꯤꯀꯣꯟꯁꯦ ꯌꯥꯝ ꯄꯥꯏꯔꯤꯕ ꯈꯔ ꯇꯧꯔꯤꯕ ꯅꯪꯒꯤ ꯃꯅꯥꯏ ꯃꯁꯟ ꯁꯦꯟ ꯊꯨꯝ ꯁꯅꯥ ꯂꯤꯀꯣꯟ ꯑꯁꯨꯛ ꯌꯥꯝꯅ ꯄꯩꯁꯤꯜꯂꯤꯕ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯦꯜꯂꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯝꯗ꯭ꯔꯤꯕ ꯃꯁꯤꯒꯤ ꯀꯔꯤ ꯃꯥꯒꯤ ꯁꯤꯀ꯭ꯔꯦꯠ ꯄꯣꯂꯤꯁꯤ ꯂꯩ ꯃꯁꯤ ꯑꯝꯇꯪ ꯈꯪꯍꯟꯒꯦ ꯃꯗꯨꯗ ꯑꯥꯔꯀꯥꯠ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯏ ꯑꯩꯉꯣꯟꯗ ꯄꯣꯂꯤꯁꯤ ꯈꯔ ꯂꯩ ꯐꯖꯕ ꯅꯈꯣꯏ ꯁꯦꯟ ꯇꯥꯜꯂꯤ ꯑꯗꯨꯕꯨ ꯁꯦꯟꯗꯨꯕꯨ ꯃꯦꯅꯦꯖꯃꯦꯟ ꯇꯧꯕꯒꯤ ꯋꯦ ꯈꯔ ꯈꯪꯗꯗꯨꯅ ꯇꯧꯕꯅꯤ ꯃꯗꯨ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯁꯨ ꯃꯗꯨ ꯑꯍꯜ ꯂꯃꯟꯗꯒꯤ ꯈꯪꯍꯧꯏ ꯑꯗꯨ ꯑꯩꯅ ꯃꯗꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯨꯅ ꯏꯁꯥ ꯁꯤꯖꯤꯟꯅꯗꯨꯅ ꯉꯁꯤ ꯑꯩ ꯄꯣꯖꯤꯁꯟꯁꯤꯗ ꯑꯣꯏꯔꯤꯕꯅꯤ ꯁꯤꯅꯤ ꯑꯗꯣ ꯑꯥꯔꯀꯥꯠꯅ ꯃꯥꯒꯤ ꯃꯦꯊꯣꯗ 5-6-7 ꯈꯛ ꯇꯥꯛꯂꯛꯏ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯦꯊꯗ ꯑꯍꯥꯟꯕꯗꯤ ꯁꯤꯅꯤ ꯑꯍꯥꯟꯕꯁꯤꯗ ꯄꯦꯌꯤꯡ ꯌꯣꯔ ꯁꯦꯜꯐ ꯐꯥꯁꯠ ꯃꯥꯛꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯏꯁꯥꯅ ꯇꯥꯟꯕꯁꯦ ꯃꯗꯨꯗꯒꯤ ꯏꯁꯥꯒꯤꯗꯃꯛꯇ ꯈꯔ
ꯏꯁꯥꯒꯤꯗꯃꯛꯇ ꯊꯝꯖꯕ ꯉꯝꯕ ꯍꯥꯏꯗꯤ ꯏꯁꯥꯅ ꯏꯁꯥꯗ ꯈꯔ ꯄꯤꯖꯕ ꯉꯝꯕ ꯃꯔꯝꯗꯤ ꯑꯩ ꯃꯟꯊꯂꯤ ꯇꯥꯜꯂꯤꯕ ꯑꯩꯅ ꯅꯣꯡꯃꯒꯤ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯦ ꯃꯁꯤꯗ ꯑꯉꯝꯕ ꯑꯩ ꯈꯔꯆꯥ ꯇꯧꯋꯤ ꯑꯩꯒꯤ ꯂꯩꯇꯕ ꯄꯣꯠ ꯂꯧꯋꯤ ꯐꯤ ꯂꯧꯋꯤ ꯈꯣꯡꯎꯞ ꯖꯨꯇꯥ ꯑꯃ ꯂꯧꯋꯤ ꯂꯣꯏꯅ ꯂꯧꯋꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯃꯤꯒꯤꯗꯃꯛꯇ ꯇꯥꯟꯕꯤꯕꯁꯨ ꯌꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯇꯥꯜꯂꯤꯕ ꯁꯦꯟꯐꯝ ꯑꯁꯤꯗꯒꯤ 10% ꯃꯤꯅꯤꯃꯝ 10%ꯁꯦ ꯏꯁꯥꯒꯤꯗꯃꯛꯇ ꯊꯝꯕ ꯁꯨꯀꯥꯏ ꯀꯥꯏꯗꯕ ꯑꯦꯅꯤ ꯄꯣꯖꯤꯁꯟ ꯂꯥꯛꯁꯅꯨ ꯃꯁꯤ ꯀꯥꯏꯗꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯑꯩꯅ ꯃꯁꯤꯕꯨ ꯍꯧꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯑꯂꯤꯛꯄ ꯄꯩꯁꯥ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯆꯠꯂꯤꯉꯩ ꯃꯗꯨ ꯑꯩꯒꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯃꯗꯨꯅꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯄꯩꯁꯥ ꯍꯥꯏꯔꯤꯁꯦ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯑꯩ ꯇꯧꯏ ꯑꯅꯤꯁꯨꯕꯅ living within your means ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯟꯀꯝ ꯌꯦꯡꯉꯒ ꯑꯩꯅ ꯈꯔꯆꯥ ꯇꯧꯕ ꯑꯩꯁꯤ ꯑꯦꯛꯁꯇ꯭ꯔꯥꯚꯦꯒꯦꯟꯠ ꯂꯥꯕꯤꯁ ꯑꯣꯏꯊꯣꯛꯇꯕ ꯌꯥꯝꯅ ꯑꯎꯕ ꯂꯩꯗꯕ ꯑꯎꯕ ꯆꯥꯗꯕ ꯃꯊꯧ ꯇꯥꯕꯗ ꯂꯩꯕ ꯑꯁꯤꯒꯤ ꯋꯦꯁꯤꯃ ꯑꯩꯈꯣꯏ ꯌꯨꯁ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯇꯥꯜꯂꯤꯕ ꯑꯗꯨ ꯑꯩꯅ ꯇꯥꯟꯕꯗꯨꯒꯤ ꯃꯇꯤꯛ ꯈꯔꯆꯥ ꯆꯠꯀꯅꯤ ꯃꯔꯝꯗꯤ ꯅꯣꯡꯃꯒꯤ ꯈꯔꯆꯥꯒꯤ ꯗꯤꯃꯥꯟ ꯑꯁꯦ ꯂꯥꯛꯂꯤꯕꯅꯤ ꯄꯩꯁꯥꯒꯤ ꯚꯦꯂꯨ ꯂꯩꯔꯛꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯇꯥꯜꯂꯤꯕ ꯑꯁꯤ ꯌꯦꯡꯂꯒ ꯑꯩꯒꯤ ꯏꯟꯀꯝꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩ ꯈꯔꯆꯥ ꯇꯧꯕ ꯇꯥꯏ ꯑꯗꯨꯒ ꯍꯦꯟꯅ ꯊꯣꯏꯅ ꯆꯥꯗꯤꯡ ꯇꯧꯕ ꯐꯠꯇꯦ ꯃꯁꯤꯒꯤ ꯇꯦꯛꯅꯤꯛꯁꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟꯅꯤ ꯃꯁꯤꯁꯨ ꯇꯧꯕꯤꯕ ꯇꯥꯏ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯀꯠꯅ ꯍꯥꯏꯔꯤꯁꯦ ꯏꯅꯥꯛ ꯈꯨꯜꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯃꯛꯇꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯅꯝꯕꯔ ꯑꯍꯨꯝꯁꯨꯕ ꯃꯔꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯛ ꯗꯥꯏ ꯒꯣꯜ ꯃꯜꯇꯤꯄ꯭ꯂꯥꯏ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯁꯦꯟꯐꯝ ꯑꯩꯒꯤ ꯁꯦꯟꯈꯥꯎ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯁꯦꯟꯈꯥꯎ ꯑꯁꯦ ꯃꯁꯤ ꯑꯁꯨꯝ ꯊꯝꯗꯕ ꯃꯁꯤꯕꯨ ꯃꯜꯇꯤꯄ꯭ꯂꯥꯏ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯗꯨꯒꯤ ꯁꯦꯟ ꯑꯗꯨꯅ ꯁꯦꯟ ꯇꯥꯅꯕ ꯍꯣꯠꯅꯕ ꯁꯄꯣꯁ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯈꯔ ꯂꯩꯔꯦ ꯃꯗꯨꯅ ꯑꯩ ꯄ꯭ꯂꯣꯠ ꯑꯃ ꯂꯧꯁꯤꯟꯕ ꯌꯥꯏ ꯌꯨꯝ ꯑꯃ ꯂꯧꯁꯤꯟꯕ ꯌꯥꯏ ꯃꯗꯨꯗꯒꯤ ꯚꯔꯥꯒ ꯁꯟꯗꯣꯛꯂꯒ ꯃꯗꯨꯗꯒꯤ ꯁꯦꯟ ꯈꯔ ꯃꯊꯪ ꯂꯥꯛꯄ ꯑꯁꯤꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯀꯌꯥꯁꯨ ꯂꯩ ꯑꯩꯒꯤ ꯄꯩꯁꯥꯗꯨ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗ ꯏꯟꯚꯦꯁ ꯇꯧꯕ ꯃꯗꯨꯗꯒꯤ ꯁꯦꯟꯗꯨ ꯊꯣꯔꯛꯂꯒ ꯑꯩꯅ ꯊꯝꯖꯕ ꯄꯩꯁꯥ ꯑꯩꯒꯤ ꯑꯣꯏꯖꯔꯤꯕ ꯄꯩꯁꯥꯗꯒꯤ ꯗꯕꯜ ꯇ꯭ꯔꯤꯄꯜ ꯑꯣꯏꯍꯟꯕ ꯃꯁꯤꯒꯤ ꯇꯦꯛꯅꯤꯛꯁꯤꯃ ꯇꯧꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯋꯦꯗ ꯁꯤꯖꯤꯟꯅꯕ ꯇꯥꯏ ꯐꯠꯇꯕ ꯋꯦꯗ ꯅꯠꯇꯦ ꯃꯔꯤꯁꯨꯕ ꯇꯦꯛꯅꯤꯛ ꯑꯁꯦ ꯁꯥꯊꯤꯅ ꯏꯝꯄꯣꯔꯇꯦꯟꯅꯤ ꯒꯥꯔꯗ ꯗꯥꯏ ꯇ꯭ꯔꯦꯖꯔꯁ ꯐ꯭ꯔꯣꯝ ꯂꯣꯁ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯁꯦꯟꯊꯨꯝ ꯂꯩꯖꯕ ꯑꯁꯦ ꯑꯩ ꯏꯟꯚꯦꯁ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯑꯁꯤ ꯑꯗꯨꯝ ꯊꯝꯃꯒꯗꯤ ꯃꯗꯨ ꯍꯦꯟꯒꯠꯂꯛꯂꯣꯏ ꯊꯝꯕ ꯇꯥꯏ ꯑꯗꯨꯕꯨ ꯃꯁꯤꯕꯨ ꯑꯩꯅ ꯏꯟꯚꯦꯁ ꯇꯧꯗꯧꯔꯤꯁꯦ ꯌꯥꯝꯅ ꯌꯦꯡꯊꯤꯔꯒ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯥꯟꯅꯕ ꯁ꯭ꯀꯤꯝ ꯑꯃ ꯂꯥꯛꯂꯤ ꯀꯥꯏꯅ ꯍꯦꯛꯇ ꯊꯝꯖꯤꯟꯗꯕ ꯃꯁꯤꯕꯨ ꯌꯥꯝꯅ ꯌꯦꯡꯂꯒ ꯌꯥꯝꯅ ꯀꯨꯞꯅ ꯈꯪꯂꯒ ꯃꯗꯨꯒꯤ ꯑꯩꯅ ꯊꯝꯃꯤꯕꯁꯦ ꯀꯥꯏꯗꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯒ ꯃꯗꯨꯒꯤ ꯁꯦꯟꯊꯨꯝꯗꯨ ꯊꯝꯕ ꯇꯥꯏ ꯃꯁꯤꯕꯨꯅꯤ ꯏꯁꯥꯒꯤ ꯄꯩꯁꯥ ꯏꯁꯥꯅ ꯉꯥꯛꯆꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩ ꯇꯧꯏ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯒꯤ ꯄꯩꯁꯥ ꯃꯥꯡꯗ꯭ꯔꯤꯕ ꯑꯩꯒꯤ ꯄꯩꯁꯥꯁꯦ ꯑꯩ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗ ꯏꯟꯚꯦꯁ ꯇꯧꯒꯅꯤ ꯃꯥꯡꯂꯣꯏꯗꯕ ꯃꯉꯥꯁꯨꯕꯅ ꯃꯦꯛ ꯗꯥꯏ ꯗ꯭ꯋꯦꯂꯤꯡ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯏꯟꯚꯦꯁꯃꯦꯟ ꯍꯥꯏꯕꯗꯤ ꯑꯩꯅ ꯂꯩꯖꯗꯧꯔꯤꯕ ꯌꯨꯝ ꯑꯁꯦ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯇꯥꯕ ꯏꯁꯥꯒꯤ ꯑꯣꯏꯕ ꯌꯨꯝ ꯑꯣꯏꯕ ꯇꯥꯕ ꯑꯗꯨꯒ ꯏꯁꯥꯒꯤ ꯌꯨꯝꯁꯤꯗ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯀꯝꯒꯤ ꯋꯦ ꯑꯃ ꯊꯣꯛꯆꯕ ꯌꯥꯕ ꯑꯗꯨ ꯃꯤꯒꯤ ꯚꯔꯥ ꯂꯩꯇꯕꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯁꯥꯒꯤ ꯌꯨꯝ ꯂꯩꯇ꯭ꯔꯦ ꯏꯁꯥꯒꯤ ꯌꯨꯝ ꯑꯃ ꯂꯩꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯌꯨꯝ ꯑꯁꯦ ꯑꯩꯒꯤ ꯏꯟꯀꯝ ꯀꯌꯥꯝꯅꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯍꯟꯕ ꯑꯩꯅ ꯇꯥꯜꯂꯤꯕꯅ ꯂꯨꯄꯥ 100 ꯑꯗꯨꯒ ꯌꯨꯝꯒꯤ ꯈꯔꯆꯥꯅ ꯂꯨꯄꯥ 1,000 ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯂꯩꯖꯕ ꯄꯩꯁా ꯈꯔꯗꯨꯁꯨ ꯌꯨꯝꯒꯤ ꯆꯥꯗꯤꯡꯗ ꯆꯪꯈꯤꯅꯤ ꯑꯗꯨꯅ ꯃꯁꯤꯁꯨ ꯌꯥꯝ ꯌꯦꯡꯕ ꯇꯥꯏ ꯏꯁꯥꯒꯤ ꯌꯨꯝꯗꯨꯗꯒꯤ ꯏꯁꯥꯒꯤ ꯀꯥꯟꯅꯕ ꯄꯨꯊꯣꯛꯄ ꯇꯔꯦꯠꯁꯨꯕ ꯔꯨꯜꯅ ꯑꯁꯤꯅꯤ ꯃꯤꯑꯣꯏꯕ ꯑꯁꯤ ꯅꯣꯡꯃꯗꯤ ꯑꯍꯟ ꯑꯣꯏꯔꯛꯏ ꯑꯗꯨꯅ ꯒꯣꯚꯔꯟꯃꯦꯟꯠꯒ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯃꯉꯣꯟꯗ ꯄꯦꯟꯁꯟ ꯑꯃ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯇ꯭ꯔꯗꯤ ꯀꯥꯏꯗꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯂꯩꯇꯕ ꯃꯤꯁꯤꯡꯒꯤ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯅꯤꯡ ꯁꯣꯏꯗꯅ ꯇꯧꯕꯤꯍꯧꯕ ꯇꯥꯏ ꯀꯔꯤꯒꯤ ꯍꯥꯏꯗꯤ ꯉꯁꯤ ꯑꯩꯅ ꯇꯥꯜꯂꯤꯕ ꯁꯦꯟꯊꯨꯝ ꯑꯁꯦ ꯑꯍꯜ ꯑꯣꯏꯔꯛꯂꯒꯗꯤ ꯃꯗꯨ ꯇꯥꯟꯕ ꯉꯝꯃꯣꯏ ꯃꯔꯝ ꯑꯗꯨꯅ ꯀꯜꯂꯤꯉꯩꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯔꯤꯇꯥꯌꯔ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯀꯔꯝꯍꯥꯏꯅ ꯁꯦꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯒꯤ ꯑꯦꯔꯦꯟꯖꯃꯦꯟꯠ ꯑꯃ ꯃꯥꯡꯖꯧꯅꯅ ꯇꯧꯕꯤꯍꯧꯕ ꯇꯥꯏ ꯑꯗꯨꯒ ꯇꯔꯦꯠꯁꯨꯕ ꯑꯥꯔꯀꯥꯠꯅ ꯍꯥꯏꯔꯛꯈꯤꯕꯗꯨꯅ ꯑꯁꯤꯅꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛꯁꯦ ꯅꯍꯥꯛꯀꯤ ꯑꯦꯕꯤꯂꯤꯇꯤꯁꯦ ꯍꯦꯟꯒꯠꯍꯟꯕ ꯅꯍꯥꯛꯅ ꯏꯟꯀꯝ ꯇꯧꯕꯒꯤ ꯑꯦꯕꯤꯂꯤꯇꯤꯁꯦ ꯍꯦꯟꯒꯠꯍꯟꯕ ꯅꯍꯥꯛ ꯉꯁꯤ ꯂꯨꯄꯥ 100 ꯇꯥꯜꯂꯤ ꯑꯗꯨꯕꯨ ꯅꯪ ꯂꯨꯄꯥ 150,000 ꯇꯥꯟꯕ ꯉꯝꯕꯒꯤ ꯊꯥꯛꯀꯤ ꯃꯤꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯑꯦꯕꯤꯂꯤꯇꯤꯁꯦ ꯋꯥꯡꯍꯟꯕ ꯇꯥꯏ ꯄ꯭ꯔꯣꯗꯛꯁꯟ ꯍꯦꯟꯒꯠꯍꯟꯕ ꯇꯥꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯗ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯃꯐꯝꯗ ꯑꯣꯏꯒꯦꯔꯥ ꯅꯍꯥꯛꯀꯤ ꯄ꯭ꯔꯣꯗꯛꯁꯟꯁꯦ ꯅꯍꯥꯛꯅ ꯊꯕꯛ ꯁꯨꯕꯒꯤ ꯆꯥꯡꯁꯦ ꯍꯦꯟꯒꯠꯍꯟꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯁꯦꯂꯔꯤꯁꯦ ꯅꯍꯥꯛꯅ ꯐꯪꯕ ꯁꯦꯟꯊꯨꯝ ꯑꯗꯣ ꯍꯦꯟꯅ ꯐꯪꯒꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯅꯤ ꯃꯁꯤꯒꯤ ꯋꯥꯁꯤꯡ ꯑꯁꯦ ꯑꯩ ꯆꯠꯆꯩ ꯑꯗꯨꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯁꯦꯟ ꯊꯨꯝꯒꯤ ꯑꯋꯥꯠꯄ ꯂꯩꯇꯕꯅꯤ ꯍꯥꯏꯅ ꯑꯥꯔꯀꯠꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯍꯥꯏꯔꯛꯈꯤ ꯑꯗꯨꯅ ꯗ ꯔꯤꯆꯦꯁ ꯃꯦꯟ ꯏꯟ ꯕꯦꯕꯤꯂꯣꯟ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯨꯜ 9 ꯑꯁꯦ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯤꯁꯤꯡꯅꯁꯨ ꯃꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯏꯁꯥꯅ
ꯇꯥꯟꯖꯔꯤꯕ ꯏꯁꯥꯒꯤ ꯋꯦ ꯑꯁꯦ ꯏꯁꯥꯅ ꯇꯥꯟꯖꯔꯤꯕ ꯁꯦꯟ ꯊꯨꯝ ꯑꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯕ ꯌꯥꯝꯈꯠꯍꯟꯗꯨꯅ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯅꯥꯛ ꯈꯨꯟꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯌꯥꯏ ꯍꯥꯏꯕ ꯑꯁꯤ ꯇꯥꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯄꯥꯐꯝ ꯊꯣꯛꯏ ꯃꯁꯤ ꯂꯩꯕꯒꯤꯗ ꯌꯥꯝ ꯂꯨꯄꯥ 100ꯒꯤ ꯃꯅꯨꯡꯒꯤ ꯂꯥꯏꯔꯤꯛꯅꯤ ꯑꯩꯈꯣꯏ ꯂꯤꯡ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯄꯤꯖꯔꯤꯕꯅꯤ ꯃꯁꯤ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯕꯤꯔꯒ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯔꯝ 8 ꯑꯁꯦ ꯈꯪꯕꯤꯕ ꯇꯥꯏ ꯑꯁꯤꯁꯤꯡ ꯑꯁꯤꯅꯤ ꯁꯣ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ ꯑꯗꯨ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯏꯟꯇꯔꯦꯁ ꯂꯩꯕꯤꯔꯕꯗꯤ ꯂꯥꯏꯔꯤꯛꯁꯤ ꯄꯥꯕꯤꯌꯨ ꯑꯗꯨ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯀꯥꯟꯅꯕ ꯂꯥꯏꯔꯤꯛꯅꯤ ꯃꯁꯤ ꯏꯁꯥꯗꯁꯨ ꯑꯃꯗꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤꯁꯨ ꯃꯁꯤ ꯄꯥꯎꯇꯥꯛ ꯑꯣꯏꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛꯅꯤ ꯁꯣ ꯊꯦꯡꯛ ꯌꯨ